Akashvani Imphal Nayani Devi na pau pajari ahanbada maru oiba pau Pradhanmantri na hairi jai hija kaya dagi lailaklaba aikhoigi chatnabi asina aikhoibo amata oina punchil halle Sri Modi na hai jai hi kaya gi matungda lunanbagi ehongna laibak miyambo anobo Bharat chemna nambagi manganga samna halle Manipur da ngarang nauna miyoi jani kun mapan COVID-19 positive oikhi positive oibagi chang chada tare dasmik tarukta leiri amasung Pradhanmantri Narendra Modi na hairi Afghanistan bu terrorism chandokpham amadi terrorist ki thabak thoram sing chathapham laibak oihloidabani सरकार की फैसिलिटी सिंगदा चाहि हितारा निपान की मथक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक्सिन बथुंगबदा चथरिबना नहा ओरिबा सिंगना वैक्सीन असि कापथोकनबा अमदि अतै मियोई सिंग वैक्सीन कापदा सुमथिंग पांगबिनबा हाइजरी कोविड के अकीब लैरिबना मियामना चेक्सिन बवाटपगी थोंग सिंग तोपिदुना यारिबा मखैयुमदगी चथोक्तना लेबियु तंगाई फदना चथोक्लबदि फेस मास्क सोपियु फुतरुकी सोशल डिस्टेंसिंग थंबियु माइमिट अमदि खुद सातोइना हंदोक्तुना तरुतनाना थंबियु कोविड का मरी लेनेब इपाउ सिंग अमदि मतेंगी दमा नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 180034538818 नि हौजिक मपुंग ओइबा पाउ प्रधानमंत्री नरेंद्र मोदी ना हाइरी चाहि चा कयादगी लैरक्लबा अखोइगी चटनबी असिना अखोइबो अमता ओइना पुनसिलहल्ली अखोइगी धर्मगी थौदोकसिंग कुमहैसिंग उत्सवसिंग हराउ तयाम्बसिंग पुनमक अखोइगी इमासिंग असिगी मतंबाक्ता लोइना पांगथोई हौजिक आई हक्की ममांगदा काजबानीगी थोंगदा संदोखिबा मन की बात थौरमदा प्रधानमंत्री ना हाई तुरेलगी इसिंगना मसागी इसिंग थकजदे अतोपा जीव पानबसिंगी दमक कानबा पीरी अखोइगी ओइनादी थवाई पानबा यूनिट अमनी मरम असिनानी अखोइना तुरेलबु इमा हाइना कौनरिबासी तुरेलबु इमा हाइना कौनरिबा असिगी मतंगदा प्रधानमंत्री ना हाई गंगे च यमुने चैव गोदावरी सरस्वती नर्मदे सिंधु कावेरी जले अस्मिन् सन्निधि कुरु पहले हमारे घरों में परिवार के बड़े ये श्लोक बच्चों को याद करवाते थे और इससे हमारे देश नदियों को लेकर आस्था भी पैदा होती थी विशाल भारत का एक मानचित्र मन में अंकित हो जाता था नदियों के प्रति जुड़ाव बनता था जिस नदी को मां के रूप में हम जानते हैं देखते हैं जीते हैं उस नदी के प्रति एक आस्था का भाव पैदा होता था एक संस्कार प्रक्रिया थी प्रधानमंत्री ना हाई हौजिकी मतमदा थोइदोकपा ई ऑक्शन ई नीलामी पांगथोकली मसिगी इलेक्ट्रिक नीलामीना अङोंदा खुदोल पोट ओइना पिरकपा पोट सिंगदुनी नीलाम लाउबा सिदगी लाकपा सेनफम अदु नमामी गंगे खुंजंगी दमक कथोकनी महांगना हाई अदोमना नुंगसिना पिरकपा खुदोल पोट अमसुंग वाखलोन अदुना खोंजंग असिबो अमुका हेना खोंजेल यांगहनगनी प्रधानमंत्री ना हाई लेबाक पुंबदा चेलिबा तुरेल सिंगबु अमुक नौना हिंगत अन्नबगी दमक इसिंग लुनाना थमनबगी दमक सरकार अमसुंग सोशल ऑर्गेनाइजेशन कयाना लेप लैतना थबक चथरी मालेमगी तुरेल नुमित का मरी लेना प्रधानमंत्री ना हाई तुरेल सिंगी मपानदा खुंदारिबा मियोई सिंगना चाहि अमगी मनुंगदा अमुक्तंगदी तुरेल गी कुमई पांगथोकपियो कुमई असि पांगथोकपना तुरेल सिंगबु लुनाना थंबा ngangani श्री मोदी ना हाई लुनानबगी खोंजंगना कमदौना इहौबु थौना हाखिबगे हाइबदु महात्मा गांधी जी ना लुनानबबु मियामगी इहौ ओहननबा थबक तौखी चाहि कयागी मतुंगदा लुनानबगी इहौना लेबांग मियामबो अनौबा भारत छेमबगी मंगलानगा समनाहनखी लुनानबा हाइबसी मिरोल अमदगी मिरोल अमदा पिरकलिबा दायित्वनी महांगना हाई मिरोल अमदगी मिरोल अमा खोंथांग याइना चोकथबा यावदना मिकुम अहुम सिंगना लेप लैतना चंगसिनसी प्रधानमंत्री ना हाई निंग तंबगी 65 सुबह चही सिदा एखोइना निंग तंबगी अमृत उत्सव पांगथोकली
ning tambagi andolonda khadina lemjaningai oikhibagum asidi aikhoigi naharol singna adugumba lemjaningai gi phida adu khadida piri mahangna hai lakadawriba October anida kok nonjaningai gi masak oiraba bapu gi mapokumon asi aikhoi punna anoba record ama thamsi adom adongi sahada khadi gi pothok helung gi pothok handicraft gi pothok sing asi Diwali gi kumhai naksilakbaga loinana leibiyo Zahi jamagi manungda khwaidagi sathiba malenggi oiba laijat COVID-19 haibasina leibak sigi mipung khudingmakta awaba kaya mayong nahalle healthcare amadi wellness ka mari leinana khangingba kaya hengatlakli mitna singbasu hengalakli mahangna hai vaccination da leibak asina record thamliba si malem pumbana ngangnari lal asida bharat macha khudingmaki daita lei matam chana isa su covid vaccine asi kapthokadabani loinana kanagumba amana kaptana leihogdanaba su khanghangadabani vaccine kaplaba su tangai phadana covid-19 gi protocol sing ningthina ngaktuna chatkadabani tabiriba pawasi akasbani Imphaldagini Manipur dangarang sample sing ahum sumna kunthani thoi test tobugi manungda miyoi chani kun mapan covid-19 positive oire positive oibagi chang chada 3.3 leire Raija asida ngarang covid ki anaba miyoi chamo humphudra mari naba phaduna discharge tawkhibaga loinana laina asida gi naba pharakpagi chang chada marphudra 3.8 ani yaure Raija asida ngarang covid positive oiba miyoi chani kun mapan thengnakhi adubu positive oiba miyoi amata sikhibagi pau leite Marak asida Raija gi police na covid ki chan akangron ngaktaba miyoi singi matakta jathaba drive ta ngarang phawda fine oina lupa koti ani lak yankhani panli singyangkhai humdoi chamo humpu khongatba ngamkhre Pradhan Mantri Narendra Modi na hairi Afghanistan bu terrorism sandokpham amadi terrorist ki thabak thoram sing chathapam leibak oyahloidabani New York tangarang United Nations ki General Assembly gi humphudra taruk subami phamda wangang bada Pradhan Mantri na malemda extremism amadi tamthiba wakhalon kaya gi khudong thiba mayok narakpa asida nungangba phongdokhi mahangna hai asigumba phibam asida malem pumbana bigyanda yumpham oiba anobo wakhalon singa loinana chawkhat thorangi thabak paikat kadabani covid laichat ki matangda Pradhan Mantri na hai hokhiba chahi ama makhai asida malem pumbana chahi jamagi manungda hanbo oina thokpa phaidagi sathiraba phibam ama mayoknari laichat asida leikhidraba singi maphamda su Sri Modina ikai khumnaba utkhi Loisilakpada COVID-19 dagi ngakthoknaba face mask sopa phutaruk lapnana leiba khucha amadi maimitaru tanana thamba haiba achamba thawong ohum singangna chatpinaba amu anna ningsingjari aroibada maruoiba pau amu anna Pradhan Mantri na hairi chahi jakaya dagi leiraklaba ikhoigi chatnabi asina ikhoibu amata oina punchil halle Sri Modina hai chahi kayagi matungda lunan bagi ihongna leibak miyambo anobo Bharat semnana bagi manganga samna halle Manipur dangarang nauna miyoi chani kun mapan COVID-19 positive oikhi positive oibagi chang chada 3.3 leiri amasung Pradhan Mantri Narendra Modi na hairi Afghanistan bu terrorism sandokpham amadi terrorist ki thabak thorom singcha thapam leibak oi hloidabani pauloi jare